PURNA mafi marol hongtoi. Thoibina nakanda amamamta thupchili. Hanger de yali shirt ka coat adugana. Upu mamaido haidoktuna mathang mathang hapchili. Thabak tawriba manungda makhutta siriba khuzi makholna taplap illi. College karubudi kamdawi. Thoibi harauna khumlai wahangdoda. Yamna nungai. Aikhoi ilitaga sumilagadi khayanga khre aibu ubada. Moina dum hena harauribani. Karigi ngakliba. Imasina samkhana aiba mo college ka hangani haibasa thazadabagi. Kanan thazania. Yom palaga lairik makha muktam thaba haisa tawna dedana. Ado samkha. Hayuni. Mina aibu thina ngangnagadra. Ngangninglaga ngangjasanu kaidoge. Mina ngangningba wabu aikhoina thingluba ngambrado. Haima. Mina thina hainaba haise phati. Aibu yam phataba taroidra haiba. Nangbu phatabrane. Khangde. Ithanta karam hain khangdoino adu waduba. PURNA khangnok nok thorai khonjel thokna phamang machida famlambadagi hogattuna chairda thamliba bag to hangi. Aduga ngasai leirakpa magazine amadi comic singdo lauthoklaga thoibida pi. Karino sibo. Nangi panabani. Nungaibra yeng. Chenda mama dudi monthly magazine hana pabro. Sidi padri. Ai hek nangi lobiraki. Ataya pambali raso adum hairo. Parikya maya sida. Asi haina thoibi machindu pomlak tawre. PURNA tawribadu uraduna makhuta paramba magazine do muklaushin gitawi. Kadai piro. Adudi ai thamjin khragi. Ngai kose. Si amani khaksidi kashu kairoiba. Piro kadai no. Aima yambo thado ose lyric setat kadawreba. Nakhutto so ani kanayan ganu kaidoge. Ani do ngarang ngangna duna magazine do mune lyric to sutrek na trek hek tawi. Ama su thadokte hanaba leite. Thoibigi makhutto kanna pashin bagi ingangang sile. Adubu mana ngamde yade matagum adumak yale. PURNA thoibina mamit mana suktoktuna mana ngamnaba tawribado munna yengduna le. Nokshu nokningai. Adubu nokte. Tuminna pishomani du thangatuna yeng. Kona thangda pairiba lyric machido khangtha thadore. Thoibi maning handuna paithoi. Thadorakliba force aduna. Tung handuna tuge tawaga PURNA na khudang nama lamaktuna tap phai. Aduga ngai. Thoibi miholdu swai lawi. Tung hanna lung na tuge tawbadudan. PURNA na ngakpirakpaduda gyan khara tai. Chumna khongpham chana leplaba matung lyric naisiliba lamaido makhutna nanthoi. Nangsi anam khara kalibo thoibi. Ngangnaba ma yaroidori. Thoibi lyric ado prap magi mon makhada thamjiladuna mamit arauba anido pairapna yengle. Warauriba sauriba haidura. Adugumba maithong, adugumba expression adudi PURNA amuk phau udri. Ngasina ahanbani. Machigi mahut sinduna awaiba salwar setlaga nupa unaba lakpa ngambise. Araibadi nate. Panglibra natraga hena miki laiki dabi oiribra. Adubu ngasi PURNAgi punsi dadi pothapam oiriba nungairaba laikoni. Khalli asumna. Nungaine. Asumna khanaba khara hobasiso. Chakhom lomda changsin khiduna chakluk semba hokre. PURNA su changlaktuna dining chair da famle. Mamana kanna ngangli. Hayingdi nganta halaknaba tawko lai khurumba yawhaning. Aigya jite sor hoigi dubu pung kaya da lai lengthokni hairake be mga saigi dubo. Pung taruk haibane masi. To pung taruk mamangda yum yawra uko. Aigya haldane. Aina ikhoida changbira u changbirakta yade haidana haisaram libani. Aibu ngantana hangi hairaga hekta halakpa yaba thabakrani ma. Karino anadagi su yade khanglera matada. Nangi thabakto ikom kombaduda haibagi wani. Sunil hoidawna operation tawdana ha night duty tadana maning mamang chenba sunate. Mamangdadi pung mangadaga hekta halakpadaine. Kadai dagi pusila ibu wano. Phare. Ay moong yengage. Sakhi thoibiromda onsinki aduga mathwai ison son tharaduna haire. Sini sa ibema.
Icha nupa pokpa haise nungsiba mama khangba natte da taw sarise ningol na yam helida icha ningol do leiri kandadine wa ama haibada mana khangbana halido wa ani suna amatta ngangnaba natte nama du sune aina phawri sumhaina phawram dawri bani ne icha ningol do haidana solam ga dawri ne hoine yamna dum nungai ramarui ko yawongin kibana pharadra khangde mama macha kaina basi aishu shum nungai rak jariba hai mahachandan masi hande ne mase masi mayum palaga khara hangadra khanbani hande ne mase nang nama aibu yum jausida itomta thadokpagi wakhal ga su khalli boire ha khari wanoda imadi ke do baina ton ngai ne gene yam nungsi jabana chaningol du ginakta kok thindoklam dawni barabar oina ba thoibi ensang hablam badagi ngangnariba waduda tingak yengkhale mangondadi anawani mama macha asumna hek ngangnei haibasi madi khangde purna na phagi tawribani haibasu ma khangde mong hada tomin phamliba mai thongda khasik ta phawba nokningba ulaktana ngangliba wa mayamdu uraga asingba oiraboi hekning wakhalda khale magi mapuriba sibu ngaurabra thoibigi tofam khangdaba mawongdu uraga purna taplap haire kari ensangno irombane paknamga awangi boichana su ensang thilame adusu yauri si haina ensang tengkot singdo thangjelakduna mathang thame purna su ensang singdu de yeng nga thongbaro thileisina hoi mane maring khango wasu yauri pukhamachi doina hapagi wari du ensang lomda mugon sinkre paknam ado maroidi yaw draga beshan ngakta ngaire thumsi yaklap chatpaduda purna mamada yengle sakhi machanupa gi meeting du khangladuna nokningle mamai du leithokduna khangi iromba totpado amurak anirak huklaba matung morok na yang launa sagalaklabadudadi purna mamit anido pira chengkhale pina ithan thallaba morok sabagi ngangli raba mit aniduna thoibi de yengle laibakta homang marik ama ani suka khale thoibi cherakadra sukize amuksu wa ama hai hodradi meeting do kainoma tawri khaladuna khonjeldo pictro pixin na haire yambongbu morok saba chaba tamage haibadaine sakhi chak hage tawi ising glass to prep lamduna thakchilaga nokthore khonjel thokna thoibidi wado haiba loibaga boicha hoidagi thilakpa nga thongba tengko tu oina tapli insile purnagi pukham dugi nakta hena nakna somda mitlu da morok sabagi paikhalakliba pirang duso nik lauri tarang mitpan da tongduna leirambadagi marik ama khazaina amada jara chenthare thoibi illiba inafi adugi phizina prap lamduna tar iba pido teithokpire kumhai di phazare pratap tokesta kapa cinema na kaide heluni sakhi di ngauruna raba chubagi samlang du naladuna isaidum sakningda yamna pakhatlu rabani mathanta yawa machanu pasi yum palu yara roidra hek khanbada kayadi chingnarure bisma pratigya gumba wasak amane hek ki khraba sathi khraba adugumba wasak aduna nonglei on punsigi yaning tha kayaso umdektuna manglada boiningle onthokna natei jakhitraba wakhalni chauraba chakrabihu amadagi nanthokduna thoklakpagum ne tare wai yamna sangle hojekti sirabaso atma santi phanglani khalakpa matang haidu yori adubu mashu amadi uningle yam khreda miyoi bagi apambase loiba suknai heknai banate mathangi nomitte purna rehabilitation home da counseling gi chatle angang khara wari watai tawramlaga mamangda hairamba nupi shingi home aduda lai yamna thapkhre mafam ado sagolmang hendoklaga pukhawrom da chatle lambi so onthokna fatkhidre gari thauri bado ningkhaiduna kaigadobagum hekning thong macha ama lalaba matung lakliba mafam adudi yore purna
isuk shukladuna kumtharai. Lamdang yamna charamdaba adunani. Nungshashor amatang sangna hondokladuna nak yetta yengthore. Suklamba pishum hanjile. Maithongda hainingdabagi chokthabagi mami tarambado mayeng tarakle. Kayadi phazaramle mafam adudi. Leiriba chingi ipom khara wangba khara nemba loiroi haithakiduna lechillakta mangkhibado. Setliba ayingba nungshit nokmi tawrakle. Tamo aidi yumda hankrasirana khalurabani. Mafamsi yam phazaram. Hojikti yum oina honga asirana khale. Seita akhoi doctor gi wasidi. Adubudi yam ingna leiba nungaiba mafamnida. Lambil budi khwang khara narani. Si haina anidu nokminai. Home manungda changlai gate ama pale. Jingana saba una frame chanba. Akoibado faklong khai masa nana thami. Ubatada dum khangle. Maintenance phasana tawba home ni. Office room da changduna faminai. Aduga leiriba nupi shingdugi document singdo purna dapi. Aduga matung tarakpada staff kharaga su unai. Staff maraktagi ahal nupi ama yauri. Mafamdugi kupni. Chana thaknaba mana loina semi thong thai. Magadi unade. Unabagi mathau tadabagini. Adubu purnaga home adugi mapuga akoibada ngahau chetminabadu uraga kirup yeng. Kona thangda cha simduna chanabaga office room da pusili. Purna khakta famlami nupa amadu leiramde. Ibungo cha paisi. Oh, phani. Ado tamodi somda thokri cha se ma changlakpada ingadoira khangdene. Yani ai kauzarugi. Si haina tree dudagi cha cup singdo table duda mathang thangthai. Achapot hapa plate adusu thangthai. Purna da hairap yenglamlaba matung ningjing mangjing tawduna haire. Ibungo se aina hana ukhrabagum. Oh, kadai da ubikibano? Hospital dara. Aise ningsingba thoktrene. Doctor nina aspatal dara oiramba su kanana khangbano. Aina yam toina ukhraba mamanba. Nupi ahaldugi waduda purna munna yenglei. Mana haininglibado karino haibagi bhabda amuksu khali. Ahalsi mana khangba mira. Adubu ningsingba thoktre. Magi WakhaLda ningsingba thoktaba haisi miduba amukta udriba oigani. Maramde mana amuk ukhiba midi kaugandaba midani. Tanjaduda homdugi mapu changlei. Oh, chaburabra. Hoidamo. Inisina aibu ukhragum tawe hairiba. Aduda isu WakhaL khalamliban. Kadaida thengnakibano haidana. Nupadu nokthore. Magidine asingaktane doctor. Keshu khanbirun. Mi amata uba yadabani. Ukhragum tawe shinabu kaino. O yare ine chanabado thambiramo. Aikhoi doctor se ingau halli ine nangne hek. Hoine ahal oirakpa haise sinine ibungo. Sauganu ko ibungo doctor. Ini di khara kaugali. Chahi si matam yaura amalene. Saujade daine onthokpa. Asumna wari watai khara tawi. Suicide attempt tawramba nupidu unai. Wari pakna saba yade. Tumin Lanchenba na hili. Wa hangba ngangba. Kaya tade. Purna mafamduda pung anirom leirami. Aduga amuk halakle hospital romda. Hospital yobada pung maritai. Magi aroiba round chatpa nangnaba laklibani. Check chatli prap. Leiriba patient singdu yenglami. Aduga mayumda hannaba tawi. Mama na nganta lao haibado maning singli. Fanakana hotnarabaso mayum yobada pung taruk tari. Leirakta gari thausilakpada Bizui Govinda dagi isai sakpatai hariyo than numitni. Leisabi sangu chandon chawa langtrik thinduna chu angauba mana panba pambi amamam puraga chatne. Kharana kokta hairupana asemba thongattuna pune. Sarak ado koilang langi. Purna gari thausinduna sangoida khame. Mangol machida mamane thoibine hairuk semduna leirami. Purna changakpada thoibi haugattuna imung phau
ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯔꯦ꯫ ꯁꯣꯡꯈꯥ, ꯑꯩ ꯀꯥꯔꯛꯑꯔꯣꯏꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯅ ꯆꯥꯏꯊꯕꯤꯔꯣ꯫ ꯑꯗꯨꯒ ꯐꯩꯖꯣꯝꯒ ꯐꯨꯔꯤꯠ ꯐꯤ ꯇꯣꯉꯥꯟꯅ ꯊꯝꯖꯔꯝꯃꯕꯅꯤ ꯍꯣꯡꯅꯕ꯫ ꯌꯥꯔꯦꯅꯦ, ꯅꯪ ꯇꯧꯗꯧꯗꯣ ꯇꯧꯔꯨꯔꯣ꯫ ꯄꯨꯔꯅ ꯑꯁꯤ ꯍꯥꯏꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯅ ꯁꯦꯝꯂꯤꯕ ꯂꯥꯏꯒꯤ ꯄꯣꯠꯆꯪꯁꯤꯡꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯕꯤꯅꯥ ꯁꯈꯤꯅ ꯍꯩꯔꯨꯛ ꯄꯨꯝꯕ ꯁꯦꯝꯂꯗꯨꯅ ꯃꯊꯣꯜ ꯃꯊꯣꯜ ꯂꯥ ꯇꯥꯡꯒꯣꯏ ꯌꯥꯠꯂꯒ ꯊꯥꯔꯤꯕ ꯁꯦꯡꯒꯥ ꯃꯊꯛꯇꯨꯗ ꯍꯥꯞꯄꯤ꯫ ꯑꯁꯣꯝ ꯅꯥꯀꯜꯗꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯪꯒꯨ ꯑꯃ, ꯖꯤꯂꯤꯕꯤ, ꯕꯦꯔꯥ, ꯂꯗꯨꯒꯤ ꯂꯨꯀꯣꯏ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯉꯧꯔꯣꯛ ꯉꯧꯕ ꯂꯥꯂꯨ ꯈꯣꯏꯗꯨꯝꯅ ꯆꯤꯡꯗꯣꯜꯒꯨꯝ ꯂꯣꯡꯈꯠꯅꯗꯨꯅ ꯁꯦꯝꯂꯒ ꯁꯃꯨꯛ ꯃꯆꯥꯗꯨꯗ ꯊꯥꯡꯒꯠꯂꯤ꯫ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯛꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯆꯥꯏꯔꯤꯕ ꯂꯥ ꯃꯆꯦꯠ ꯍꯩꯔꯨꯛ ꯁꯦꯝꯈꯤꯕꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯣ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯈꯣꯝꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡ ꯑꯃꯗꯤ ꯀꯣꯔꯇꯥꯜꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡꯁꯤꯡ ꯂꯩꯔꯛꯇ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯆꯦꯜꯂꯤ꯫ ꯄꯨꯔꯅꯁꯨ ꯐꯤ ꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯣ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯁꯪꯒꯨ ꯑꯃꯅ ꯂꯥꯏꯒꯤ ꯗꯣꯂꯥꯏꯗꯨ ꯄꯨꯔꯤ꯫ ꯇꯨꯡꯗ ꯃꯧ ꯅꯍꯥ, ꯂꯩꯁꯥꯕꯤ, ꯑꯉꯥꯡ, ꯄꯥꯈꯪ ꯃꯆꯥ ꯍꯧꯅꯗꯨꯅ ꯏꯟꯅꯔꯤ꯫ ꯑꯩꯒ꯭ꯌꯥ ꯍꯜꯖꯥꯇꯤꯅ ꯃꯥꯡ ꯊꯥꯏ, ꯊꯧꯔꯥꯅꯤꯁꯨ ꯌꯥꯎꯔꯤ꯫ ꯄꯨꯡ ꯑꯃꯗꯤ ꯀꯣꯔꯇꯥꯜꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯏꯁꯩ ꯁꯛꯏ꯫ कुंजे कुंजे बिलासिनी जयो राधे गोविंदो राधे कुंजे कुंजे बिलासिनी जयो राधे गोविंदो राधे ललिता सखीर प्राण धोनो जयो राधे गोविंदो राधे ललिता सखीर प्राण धोनो जयो राधे गोविंदो राधे विशाखारो प्राण धोनो जयो ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯦꯝꯂꯤꯕ ꯑꯊꯦꯜ ꯄꯣꯠ, ꯍꯩꯔꯨꯛ, ꯂꯥꯏ ꯕꯔꯇꯤꯅꯆꯤꯡꯕ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯗꯣ ꯂꯥꯏ ꯂꯦꯡꯁꯤꯟꯗꯨꯅ ꯑꯔꯥꯇꯤ ꯀꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯍꯩꯔꯨꯛ ꯑꯁꯦꯡꯕ ꯃꯅꯝ ꯑꯃꯗꯤ ꯕꯔꯇꯤꯒꯤ ꯘꯤ ꯑꯆꯥꯛꯄ ꯃꯅꯝꯅ ꯁꯤꯟ ꯊꯨꯡꯏ꯫ ꯏꯁꯣꯔꯅ ꯇꯁꯦꯡꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯦꯛ ꯉꯥꯟꯊꯣꯏꯔꯕꯒꯨꯝ꯫ ꯍꯩꯔꯨꯛ, ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯉꯥꯡꯁꯤꯡꯗ ꯌꯦꯜꯂꯤ, ꯏꯃꯨꯡꯗ ꯈꯔ ꯄꯨꯁꯤꯜꯍꯜꯂꯤ꯫ ꯂꯩ ꯄꯔꯦꯡꯁꯤꯡꯗꯨꯗꯤ ꯗꯣꯂꯥꯏꯗ ꯊꯦꯠꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯃ ꯑꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯤ꯫ ꯂꯥꯏ ꯂꯦꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯔꯒ ꯁꯈꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯧꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯀꯨꯝꯍꯩ ꯌꯦꯡꯕ ꯌꯥꯎꯍꯜꯂꯨꯁꯦ꯫ ꯈꯤꯇ ꯊꯣꯛꯃꯤꯟꯅꯔꯨꯅꯦ꯫ ꯏꯃꯥꯗꯤ ꯈꯨꯔꯨꯁꯤ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛ ꯈꯔ ꯅꯣꯝꯃꯨꯕꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯕꯤ ꯈꯤꯇꯪ ꯏꯀꯥꯏ꯫ ꯌꯥꯝꯅ ꯀꯣꯏꯅꯤꯡ ꯂꯥꯡꯅꯤꯡꯕ ꯑꯣꯏꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯈꯟꯕꯗ, ꯑꯗꯨꯕꯨ ꯄꯨꯔꯅꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯇꯨꯡꯗ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯏꯟꯅꯔꯦ꯫ ꯄꯨꯔꯅꯁꯨ ꯈꯣꯡꯀꯥꯞꯇꯨ ꯈꯔ ꯇꯞꯊꯩ, ꯑꯗꯨꯒ ꯆꯥꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯦ꯫ ꯌꯨꯝꯗ ꯁꯨꯝꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯀꯥꯡ ꯆꯤꯡꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ? ꯌꯥꯎꯔꯛꯇꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯣꯛꯍꯜꯂꯛꯇꯦ꯫ ꯑꯩꯈꯣꯏ ꯆꯦ ꯕꯁꯟꯇꯤꯗꯤ ꯌꯥꯝ ꯀꯣꯏ꯫ ꯃꯥꯅ ꯆꯠꯂꯨꯔꯒꯅꯦ ꯋꯥꯔꯤ ꯍꯦꯛꯇ ꯇꯝꯃꯤ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯕꯁꯟꯇꯤ ꯑꯃꯨꯛ ꯄꯜꯂꯨꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯣ, ꯏꯆꯦ ꯕꯁꯟꯇꯤꯁꯤꯗꯤ ꯌꯥꯝ ꯌꯥꯎꯒꯟꯕ ꯖꯥꯠꯅꯤꯗꯅ꯫ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯄꯨꯔꯅꯗ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯝꯕꯗꯨꯗ ꯅꯦ ꯇꯥꯕꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯇꯣꯛꯏ꯫ ꯃꯥꯡꯗ ꯄꯨꯔꯝꯕ ꯂꯥꯏꯒꯤ ꯗꯣꯂꯥꯏ ꯑꯗꯣ ꯊꯣꯡꯒꯥꯜ ꯑꯅꯤ ꯑꯍꯨꯝ ꯆꯠꯂꯒ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯤꯇꯪ ꯊꯥꯞꯂꯞꯅ ꯂꯩꯁꯥꯕꯤ ꯈꯔꯒ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯒ ꯎꯅꯔꯤꯗꯨ ꯎꯏ꯫ ꯄꯥꯈꯪ ꯑꯃꯅ ꯁꯅꯥꯔꯩ ꯑꯊꯣꯟꯕꯅ ꯂꯦꯡꯕ ꯂꯩ ꯄꯔꯦꯡꯗꯣ ꯂꯩꯁꯥꯕꯤ ꯑꯃꯗ ꯍꯨꯏ꯫ ꯂꯩꯁꯥꯕꯤꯗꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯊꯪꯅꯕ ꯀꯣꯟꯊꯣꯡ ꯑꯗꯨ ꯀꯥꯜꯂꯒ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯩꯇ ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯁꯤ ꯍꯥꯏꯅ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯂꯗꯨꯅ ꯃꯁꯛ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯝꯂꯤ ꯃꯝꯂꯤꯕ ꯑꯗꯨꯗ꯫ ꯊꯣꯏꯕꯤꯗꯤ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯃꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯏꯔꯥꯡꯁꯤ ꯀꯌꯥ ꯌꯥꯎꯔꯛꯇꯕꯅ ꯈꯪꯗꯕꯅ ꯍꯦꯜꯂꯤ꯫ ꯃꯉꯣꯟꯗꯗꯤ ꯑꯉꯛꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ, ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯒꯨꯝ꯫ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯤꯡꯂꯛꯂꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯚꯥꯞꯅ ꯁꯥꯒꯠꯂꯛꯏ꯫ ꯄꯨꯔꯅꯅ ꯀꯣꯏꯕ ꯂꯥꯛꯂꯒ ꯁꯅꯥꯔꯩ ꯄꯔꯦꯡꯁꯤ ꯃꯉꯣꯟꯗꯁꯨ ꯍꯨꯛꯂꯝꯒꯗ꯭ꯔꯥ? ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟ ꯍꯜꯂꯔꯦ꯫
sagatliba manglangi sangsar aduna. Mana leisabi phabada mabu koiba lakliba pakhangi saktamsi atei kanasu udana purna oina uribasi pukningda mabu latuna thamle taglibra asuk tienba matamsida natraga luhongle haibagi akanba lipun adudagi thoklakpa ngamdabagira. Maitegi chatnabi amadi lei nupi oibigi phana masak khangdaba lamlanba oishano mabu phabiduna lowba oishano mana yaningdaba nipa oisano luhongkhradi attachment ama sagatpagi asigumba sathiraba chatnabi asida thoibishu changlabra natraga purnagi mawong matawna magi thamoibo tasingna huribra. Thajinda mihuldo dang dang chongba hogale luhongla matungda asigumba ihulsi phawkhidre ngasina karigi sagatluriba mondrang dunara. Samkha ai wama haigeda hayo kai wano kai gumba aina leisabi oiramlaba kai gumba nangsu pakhang oiramlaba asigumba lei paringse aingonda hukpiramgadra. Purna chatna thoibida yeng makhutuna illiba phido jingduna hek thadatkadauri mamaidudi purnada onsilakte nakalamada thawaina onthokduna yenga aroi matagum chatle. Purnana hairi nangbu sanari paringse pambro. Thoibi khonjeldu sonthangnana naishinnaraduna ising singdana khumle pamdeda yum halasi imasida matomda nongairamaro phare phare anido hange haidana onthorakpaga makhoigi yumlo nariba nupa boichaga thengne boicha phaizomdo kautak setli khwangda khwangche chukana lagle laigi thoram yawagi mami tai purna hoi ubada mana hana kawi yambo as amambasida masa khangudre itemsisu yawbiramidana hoine nangdi kaidawrino dolai thangba yawgadawribro khwangchetwo kariwo o aiga halna nakandai khaga ngaglau leisabi macha singsima khwang narani giri hek takpada yawrin phaine adune maramokpa haiba inba gyan taba pakhang gentleman haris kuirar laikai gi nupi loba nangsu gyan taman kreba yare da yambo thagatlira karim nabiri rakhangde era asuk nungsina thagатli matada atei lairi nangi thabak ama aina sinadoba leiko kui thabakno haying aikhoida nganta law aduga haigi nang college chatkadoba leiba natro hoi phare haying law hauji khaiba yadro haying haige lakta law boicha thoibiromda onsile aduga chirul tawi kharangau banese koinone boicha murung tawriduna pob hek thajalakdana masi miwa ngangnariro higaiwa boicha gi wadada thoibi nokthore wadi khomlakte ma matangduda kari haigadabano khangdre boicha se maga college mane DM college tangakta kari bani adubu chahiri khene boicha na hali mangondagi class so ama heli amaromda tinabadi yam nungaikre maru oina boichagi koidaba mi khonba mawong sinani purna hoigi imungashu nakna totna tine boichana laigi nirmalni haidana lei khara pirami purnada aduga prap chatkre thoibiga purnagasu mayumlomda lakle mayumgi thongal yorakpada chatlambadagi purnana thoibigi makhut phare ngahak lepu haibagi mawongni thoibisu leptuna onthore kari leire haibagi mawongda ngasai nirmal oina pirakpa leido ama khangatle napu machugi chandramukhini yamna chawbasu nate piktak tawi purna changsilaktuna phiruk khomliba thoibigi makoktagi phizido khitang chingthai aduga yetki napada nachum oina thetpire kayadi rasi leikre piktak tawna napa aduda tangduna leibado angauba phizigi marumda napu machugi nachom gi khudol phanglabade
karigi amuk pamluni sanarei pare maithongdu momon nokle purna su nokmi re pukning da khanariba wakhal do chinba lana paudam nadrabaso khangnarabra marolo narabra ningthi zakre nuza nangi maithongsi hiyanga yatiyada liri paiba leichilla nangbo tarani pani panba thazara nangbo imaida tauduna naitom satbi tharik thara natraga ayuki tingthau matonda pakpa liklara adubu ningthibi nangi maithongsi pirangi ipakti oihaningde oiganuko ingagi nonghau oiganuko naken thagi upal lengoida taba khongul mairi da ngaubi mairanbe